Akan manonglay nung sinayum kaya amangata thokhankre. Kakching district ki oina sora awang laikai da leiba MD Salaudin chahi kuntaret apokpa MD Abdul Hai ki yum akan ba nonglay nung sina loina humdokpikre. Yum kaya gi yum thakshu len na loina hohankre hairi. Irengban Hawai Raw amadi Mairembam gi area da yum nifuram gi tin na kupa yum thaksing ngarangya kanba nonglay nung shit adu da takiba len na loina hutkre hairi. Kakching amadi kairak wabagai hianglam gi mafam kayada thaba ningtham lawro ki mana masing kobi mairen thabi tilau chanam lokpa yaraba hangam hawai amadi mana masing kayasu len na yaithaduna yamna chauna amangata thokre. Kakching gi oina di tha asigi tang 12 da ahanba oina len yawba nonglai nungshit na lawfam kayada chauna amangata thokhan khraba matungda ngarangi len yawba nonglai nungshit asina amuki henna mangbagi chang asi wangli haibiyai loinena hianglam wabagai lamkhai gi matam kharagi oina kaithel famnariba ima kaithel gi saruk kharasu nonglai nungshit aduna homdokre hairi.